Assalamualaikum. Ngasi ay yumda inbiriba igi session mayam si maroina tha hungdi khoi gi tailoring course maroina karnen set regius na mangna sponsor storaga ngasi degi tha ani gi mamang tailoring course si maroina baya karnen saida taiba hol even uki masa plus yum palaba natraga pandriba khoi muslim society da maroina pradagi system da yam tonjana leiban uki singi moigi empowerment moigi nupi oibigi izat plus mogi oibigi thonasi khoi samaj ta sokhena strength oina ba abu oina bigi damakta nupi msasi khoi semat tabi yadi haibigi saga loina na kadin saina sponsor sawraga asigi thani gi course tawjabni maroina sigi course adugi asade khoi hona jekhibani adu maroina hawkiba numit ahan bi khona tawum tamda sifani oi pung amma makhai degi ani makai haiba ma ani makai degi ahum makai haiba ma maroina si nupi masa kuntra na saruk yai adubu hairiba khoi gi tawjari bi khoi gi tha ahum gi course da maroina nupi kuntra la kum sinda moi yam harau jana moi gi thamoi da pen bo oiba loina na asina tha ani phawu do signa sigi tang tra ga ni thoini adu segna sigumba thabo ma karnin sai na sponsor tawiraga nupi myam sing sida sigi yum sida la aga mehnat myam tawraga khoi magi yung chin khaba thabo khara thamamaga sumaina khoi samaj ta moi so struggle tawba yade haiduna sumaina tawbiri si khoi Manipur muslim di yam inspiring oiba du was just moral is sida nupi singi magi tawda yada masa gi right ama ni haibu mag ai sama haijaningi sugi makha tar poina ai neriban nupi misa isi na tradition sing da haibu mogi oiba apam da tra nuai bu du mogi thamoi yo no kham da thing dang sharing to no ge moment da laujage Nasi khoi Lilong Awang hai bama kham sida khoi baya kanel sahit na nupi singi oi ba tailoring course sama do aga ngasi nupi oi bisen bo khudong sa ba phang hai base ai gi oi ne dia sok patik thagat le tailoring gi oi ro amma oi ro ani laira phulak sem ba gi oi ro sugum barom da mai on salaga baya kanel sahit na sugum ba line da khong thangjal lai ba sida ai di sengna mateng pangningi mayam so pang hanningi aduga tailor gi oina la nupi singse ahanbada kariso hairamdaba aina khalle adubu ngase masa masa da so hangbiraga dum khangani khi taiba gi matunda tuba khotpa hairaba matunda dum kakpa so haiba yaure mayam masima amna koina sengna baya kagal sahita aduni thagal wa hai piningi sengna aina la esinga si jahi kun sure Lilong hai mafam seda du atai kana kumba matana sugum base tau ke bai tadri ado ha kanel sahit na smaina mafam kaya da tau hai bi pau su nasi tare ayam thagat le matun su la na sugum ba nupi singi wa ese mapung phana tau ngam han bisan